ꯑꯩꯈꯣꯏꯅ coordinating committee on Manipur integrity ꯀꯣꯀꯣꯃꯤꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯊꯥ 12 ꯍꯦꯟꯅ ꯆꯔꯥꯡꯅꯔꯛꯄ ꯐꯤꯕꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯏꯟꯇꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯧꯕꯤꯔꯀꯥꯟꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯅꯦꯔꯦꯇꯤꯚꯁꯤꯡꯗ ꯎꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯦꯝꯄꯦꯟ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯦꯝꯄꯦꯟꯁꯤꯡ ꯑꯁꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯏꯁꯨꯁꯤꯡꯗ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕ ꯑꯗꯨꯒ ꯂꯥꯟꯅ ꯆꯠꯍꯟꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯇ ꯉꯔꯥꯡꯒꯤ ꯏꯁꯨꯗ ꯑꯩꯈꯣꯏ ꯄꯜꯂꯕꯧꯗ NIAꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯏ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯃ ꯃꯁꯥ ꯌꯥꯎꯅ ꯔꯤꯇꯥꯌꯔꯠ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯃꯣꯏꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯔꯛꯑꯦꯅ ꯍꯥꯏꯔꯒ ꯊꯩꯗꯣꯛꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ NIAꯅ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯁꯤ ꯑꯔꯥꯎꯟ ꯕꯣꯝ 90 ꯍꯦꯟꯅ ꯊꯥꯗꯔꯒ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯦ ꯑꯗꯨꯗ ꯆꯦꯟꯅꯕ ꯗ꯭ꯔꯣꯟ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯃꯤꯐꯥꯎ ꯐꯥꯔꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯔꯛꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯦꯝꯄꯦꯟꯁꯤ ꯏꯚꯟ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁ ꯐꯥꯎꯕ ꯌꯥꯎꯅ ꯐꯣꯡꯅ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯁꯤꯜꯂꯛꯄꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯔꯥ ꯂꯩꯖꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯨꯝ ꯐꯪꯉꯒ ꯆꯠꯄꯁꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯠ ꯍꯥꯏꯗꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯁꯛ ナꯏꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯒ ꯁꯤꯟꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯗꯣ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯕ ꯑꯦꯛꯁꯄꯦꯛ ꯃꯌꯥꯝ ꯑꯃꯗ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ JK ꯄꯤꯂꯥꯏ ꯐꯣꯔꯃꯔ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤꯗꯥꯔꯊ ꯃꯤꯗ꯭ꯔꯨ ꯌꯥꯎꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯄꯨꯡ ꯐꯥꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯊꯝꯕꯤꯔꯛ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯄꯦꯅꯦꯜ ꯈꯔꯅꯗꯤ ꯌꯥꯝꯅ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯃꯤꯁꯂꯤꯗꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯑꯀꯥꯟꯗ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯂꯥꯔꯖꯔ ꯄꯣꯄꯨꯂꯦꯁꯟꯗ ꯒ꯭ꯂꯣꯕal ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯃꯤꯁꯂꯦꯠ ꯇꯧꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯣ ꯑꯃꯨꯛꯀ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯗꯤꯕꯦꯠ ꯃꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯤꯚ꯭ꯌꯨ ꯑꯃ ꯇꯧꯕ ꯃꯁꯤꯒꯤ ꯔꯤꯕꯇꯜ ꯑꯃ ꯄꯤꯅꯅꯕꯒꯤ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗꯒꯤ ꯆꯥꯎꯔꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟ ꯂꯥꯏꯚ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯁꯤꯟꯖꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ YouTube ꯆꯦꯅꯦꯜ ꯑꯃ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯂꯣꯟꯆ ꯇꯧꯖꯔꯦ ꯃꯁꯤꯗ ꯃꯇꯝꯒꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯟꯆ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯅꯦꯔꯦꯇꯤꯚꯇ ꯆꯠꯈꯤꯕ ꯌꯥꯕ ꯑꯔꯨꯕ ꯏꯁꯨꯁꯤꯡꯗꯗꯤ ꯀꯣꯀꯣꯃꯤꯅ ꯁꯤꯒꯨꯝꯕ ꯔꯤꯕꯇꯜꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯁꯤꯜꯂꯒ ꯏꯟꯗꯤꯌꯥꯒꯤ ꯂꯥꯔꯖꯔ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯑꯔꯥꯟꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯅꯅꯕ ꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ